Manipur Assembly gi ngasi chathakiba mifamna demand for grant mangagi apunba senfam lupa koti chatret marfu lakh kunga mangaga lising humpuga humdoi yetnaba laitana pass tawkre. M sector polo ground amadi air transit games sing the thokiba bomb pokhaibugi thongdok sing NIA da thizil halagani haina chief minister Biren house da thongdokre. Chandel district ki Lamkang Khunyai Maya da lupa koti amaga Makhairongi senfam moigadaba square kilometer ani Makhairongi Chingmai da tharamba popi pambi sing police na paktak na yanthakre. Matam kuina sembi dana fibam sokna leiraklaba iroi semba Chingzin thongi pampak tekpadagi iroi semba masung takyal khongban gi khunja sing na chatok sa sin tauba thingsin kre. Amasung pollution lehendanabagi pauzel piduna Delhi dagi kilometer lishing aniga chanipan rom cycle thauduna lakiba film rohan ngarang Imphal de yaurokre miyamna taramna okre. Mayambu kurumzari dom yangbiruse Impact News ni Prime Time Manipuri News Bulletin dai khaidem jentisina hauze pungjasi faubgi mariba pausing mayam da pizari. Manipur Legislative Assembly gi ngasi chathakiba mifamna demand mangagi oina lupa koti chatret ka marfu lakh kunga mangaga lising humpumdoi gi budget house na pass tawkre. Yetnaba yaudana house na pass tawkraba demand manga dudi demand number 1 state legislature gi oina lupa koti marfu mathoi lakh nifuga nipan ga lising marfu taraga mapan. Demand number 2 council of minister gi lupa koti taruk lakh marfuga mari ga lising taraga mari. Demand number 3 secretariat ki lupa koti chamaga subna ama lakh yankai ga taruk ka lising humpu taraga nipan. Demand number taraga nitoi municipal administration housing and urban development ki lupa koti chamanga ga kuntraga mapan lakh kuntraga mapan ga lising taret amasung demand number 27 election gi oina lupa koti yankai lakh marfuga taraga taruk ka lising humfuga mangani. Loinana finance ki charsu oiraba deputy chief minister Y Joy Kumar na move tawkiba di Manipur appropriations number 1 bill 2018 gi close sing su yetnaba yaudana house na pass tawki. Imphal mayol maktada chahi asigi January taraga manga February manga amadi tarukta thokiba bom pokhaibagi thaudok sing chingnaba leibana thaudok sing asi thizinaba NIA da sinaragani hairi. Laingak na wafam asi Union Home Ministry yaubaga loinana NIA da athuba matamda thizinhanduna thaudok sing asi matau karamna thokibano haibagi chap chaba report miyamda khangani haina house ki luchingba oiriba chief minister na ngasi famkiba mifam da statement piki. Panbayai security na kurak khangdana leiriba Imphal mayol maktada leiba M sector polo ground amasung Assam Rifles transit came sing the bomb pokhaibagi thaudok thokiba laikrabani mahakna phongdokibada Kumalampak ka tainana security ga ahenba zone oirba Assam Rifles transit came ki fetara hena wangba walan thoklaga came asige get gi fit chama hena changsilaga bomb pokhaibagi thaudok thokiba si jungnani ngai oi. Haukiba February manga ki numidang da Imphal ki polo ground manungda thangna bom ani pokhaibagi thaudok adusu CCTV ki footage yengbada bom langsinbagi khudam phangdabana thaudok sing asi kanana tauribano haibadu chamamnaba pokpadagi NIA da thizin hanaba khongthang asi lokatpani haiki. Ngasi house ta pass tawkiba demand manga ki objection piraba wangkhem MLA Ki Mega Chandra amadi Lilong MLA Abdul Nasir na objection oina thangalakiba wafam singi paukum oina CM na March tang taraga tarukta state asida Science Congress haudokpa lakadaba laibak asigi Prime Minister gi khongchat asi nangnaba saba loishindana leidiba Civil Secretariat Complex asi saba loishinaba ehenba mityeng changli. Chahi taraga manga kun gi mamangdagi laingak ki loishang singda file namsinduna thambagi chatnabi ema leirakliba asi hongdoknaba hotnari. Delhi, Kolkata, amadi Guwahati da leidiba Manipur Bhavan sing asi hena matik chananaba thaudang lokhatpa haure. Kolkata ki Manipur Bhavan ki oina MLA singna tongnaba gari manga leinaba
Wafam thamkre March ta fawgi manungda bhawan sing asida indigenous food catering tawhanba mai ningthina fanghanba amadi lamdam asigi yelhongai dagi leiraklaba loan sing ningthina khangba myoi sing thamduna mamangda thengnaba khudong chadaba singi chada marfu taraga mapandi mensinba ngamgani haina thazaba piki. Assembly mifam ki 0R ki matamda Tamenglong ki MLA Samuel Jandai amadi Thangmaiban ki MLA ke Joy Kishana tungan ba wapam sing house ta pukat ki Samuel Jandai na catchment area treatment and biodiversity implement taungnabagi damak Loktak Development Authority na Englishing aniga subna mapan dagi Englishing aniga taragani thoigi matamda Forest Department release tawkiba lupa koti yankai lakh kun lising humputraga humdoiga lupa taragi fund misappropriation tawbagi matangda Prof Tauragani Haina Forest Minister T.S. Shyamkumar na ngarangi pau chela thamkibu wapam asi serious matter ni haina lawi miyam ki yamlaba senfam misappropriation tawbagi mathakta thizinaba minister na laurakliba khongthang achumbani Center dagi lakpa funds sing asi elected members sing na mana apamba mafamda sizinaba sanction tawrakpa natti haina thamki Nakalamurum the opposition MLA ke Joy Kishan anoba lengak lakpadagi Imphal City the law and order fare haina laurabasu city isigi mayol da nongmai kapagi thawdok thokliba si police sing kaidawduna leibagi haina hangki mahangna phongdokkibada ngarang numidang wairam pung manga minute yang khairom chatpada Khurai Sajro Laikai da leiba Laishram Bishorjit kauba mioi amagi yumda sakhangdaba mioi kharana nongmai kapsinduna live attempt tawbagi thawdokki matangda chenaba sing faba ngamlabra ngamdragana ngamdriba kari kino haiki assembly session chatharingai da thokkiba thokpa thodok ama oina mi kungna taba amadi police na khurak kangdana city asida police pu hatnaba hotnaramba haibasi laibak thibani haiki Ngarang February Taruki numidang wainam pung mangaga minit yang kay nipanda minutong manakta laiba Assam Rifles ki transit camp da bom pokay handuna Assam Rifles ki personnel mapan sokhan kiba adu Manipur People's Army MPA ki team amana chatha kibani haina lo na thinkraba United National Liberation Front ULF na claim tawrakli attack adu loop asigi raising day ki mangoina na chathabani haidi Cherolesin makha taraduna haukiba February mangagi nuktil pung makai rom tabada Polo Grand manungda grenade pokai handuna taruk suba AR gi personnel ani sokan kiba adusu MPA gi akhanaba team amana thokkiba thabakni amadi haukiba January taraga manga da Imphal da leiba Army Office M sector manungda bom pokai hankiba adusu MPA gi team amana chathakiba attack ni loinana haukiba chahi English ni taraga taret ki December mari da konthok jam lamkhai da taruk suba Assam Rifles ki patrolling kangbu da target tawduna pokai hankiba landa adusu MPA gi team amana chathakibani hainasu Cherolesina claim tawrakli Lamdamasi de Mayai Kabanisha Marufangna Mutatnabagi Pandamda Langakna Lokolakpa Kongtang Singi Sarup Amoina Paktakna Popi Pambi Yantatpagi Drive Ngasisu Chandel District Lamkang Kunyai Mayada Chatakre Popi Pambi Paktakna Yantatpagi Drive Adu Chandel gi SP Kamai Angam Romanas Amadi Tameng Tengnopal gi SP Dr. S. Ibomcha Singh na Luchingduna Chatakibani Drive Adu da More Commando Tengnopal Police Station Chandel Police Station Molcham Police Station Nipan Suba Manipur Rifles Amadi Nav की टीम सिंह ना सरक्याकी ngasi Tengnopal district ki Tarau village junction dagi hauraga chaurakna square kilometer ani makhai rom ki chingmai da popi pambi sing adu tharam ki bani popi pambi sing adu market ta punna lupa koti amaga makhai rom ki sale oigani hairi Hayang February Nippon da Manipur Legislative Assembly da pangthokadariba Deputy Speaker Mikhal da Congress Legislature Singna Sarukyana ba MPCC ki Cherolamana Kangalakle. Iroi Semba Chingzin Tongi Fampak Tikpaga Loinana Kudung Tiningai Oiba Maramna Iroi Sembam Sung Takyel Kongban Faunana ba Maru Oiba Thong Ama Oiba Asi Chathok Jasin Tauba Thingzin Kre. Uripo constituency ki manung chanba iroi sembam sung patsoi constituency ki manung chanba takyal kongbal hariba constituency ani ki lambi faunana ba maru oiba thong ama oriba iroi semba chingzin thong ki fibam soklaba matam kuiraba fauba mari leinaba lainga ki authority amatana sembi iroi sembam sung takyal kongban ki miyamna
thong asida makha tana miyamna chathok chasin tauba da athingba thamkibani thong asigi hauzik oriba fibam gi matangda takyal khongban apunba Nambul Bank Cultural Association gi President Rajesh na paumi sing da phongdorpada thong asi RCC bridge oina sengbat nabagi damal English ing machamapal ga marfu taraga mapan gi me taraga humdoi da matamadu gi Deputy CM Dr. L Chandramani na jatra hundunam makhong ama saba horam lab matung ngasi fauba tumina laikibadagi thong asigi fibam asi khudong thiningai oiba mongda lakpani haiki Hauzik oiriba thonggi fibam asi laingang asina atuba matamda mitnieng changbidrabadi mafam asigi miyamna makal makha kyagi khongjang changsilagani haina phongdorki haukiba janawari tang kumanga dagi khoi thongsi thingjen ma hojabani aduna khoi side ma kai sumna leriba khoigi tang man da leriba praja singi jamakta yamna maru oiba thong amani laikai singi praja singi maru oiba mathakta khoi school khoigi educational institute ani musuleri yaragadi khoi sarkar paibiri singna khoi makai songi praja singi awaba amadi satra satri sing school institution asigi khudong chada basi ubirakanda khoi atubu matamda khoi matik saba khoi yamna tung koina chakadaba phaba makhangi thong ama sembi haukiba janawari tang Hauzik chathariba Tramathoi Suba Manipur Legislative Assembly gi Mari Suba Session Amaram Oiraga Thakudingi Tang Tara Mari Taraga Mangada Pangtokpa Chief Minister ga Haktengnana Unabagi Thoram Hills Leaders Day Amadi Miyam gi Numit Chatliba Thasigi Oina Lakliba February Kunga Tarukta Pangtoklagene Haina Cherolamada Kangalakli Haukiba Tragahumdoi Suba Chahi Chagi Matamda Loipot Kadabagi Wahauda Maitai Ningthau Paikhom Shap Taubadagi Ngasi Fauba Kangpokpi District ki Tangkul Kulengi Ahlaman Amata Punsi Nungsang Dana Lairi Haina Thazanariba si Ngasidagi Kokpo Oiro Haina Ningthau Maidingu Leshemba Sana Jaubana Thongzal Pikre Kulasida Pangtokhiba Chahi Amagi Mahi Marong Hunbaga Mari Lainana Pangtokpa Ramtho Phanet Kumhaida Saruk Yaraduna Hairiba Sabasi Ningthau Leshemba Sana Jaubana Kokpiri Haina Phongdokhibani Makataradun Hai Sap Taurambagi Togdo Asi Haukiba Tarakanipan Suba Chahi Chagi Matamda Matamadugi Ningthau Karadi Kokpikre Haibagi Wari Lay Adubu Kulasida Chakot Taurang Amadi Kunja Singna Punsi Nungsang na Leiba Haibadudi Oide Haibagi Matung Ina Kumja Englishing Aniga Supna Marida Su Sap Kokpigi Tauram Pangtokre Hairi (13th century da thokiba thogdo oduna maram waraga nungai taba mayam ama leirambado tamna koklaga akoi khulasigi ahal laman sing punsida ba aduga koi ahal laman sing leitaba awaba nungai taba amakak chithana lehobasa ngasi si akoi gi madu kokna naba madu masidai di ko haibagi ai makai dagi budo pakhang bada thongni jaraga madu haibagi maroina madu ai yawba laksabani khulasi lariba Ang dagi horaga halaman punamak kuigi matam sang punsi nung sang hingdana kulasigi sakut thaurang adu kulasigi awa ana kayada matam sang na kuigi thaurang yaba ngamba adu yamna kuigi tekta kaidaba nungai yai phaba adu khulamang sidi orisanu Nakalamrumda Tangkul Kulengi Kulapa Kashung Tanishanna Haikibada Loipot Pide Haiduna Maitai Ningthauga Tangkul Kulengi Kunja Singalan Taunabada Maitai Ningthauna Maitiki Madugi Matungda Kunja Singbu Maitai Ningthauno Konungda Kaudana Yu Pitaktuna Ngauhallaga Marai Kaktuna Chairak Pibaga Loinana Sap Son Kibani Masina Maram Oiraga Kulasi Awaba Taduna Laki Ngasidi Ningthauna Sap Asi Kokpi Bas Zida Kunja Singi Oinadi Nungai Babikupni Haidi Ningthongna sap tawkiba adigi wari lekiba mayam ase masi iningthongna laaga kok pinabei dimakta isorbu haijabidrgadi masi yadaba ma leirabani sigumbagi thauram sigumi rituals ki program adigi khoigi apama mayam se state government akhoibu pisana piraga akhoigi nungaidabu mayam do noi pisa pir nungairo harsa khoi yaro aduna akhoigi iningthaugi sana konunggi functioning ski rituals ki program mayam lei yaragadi Masigumasi ayi kunkak tunatmanina atay kundusu mayama leibnina punamaki kundo yobungam nabi dimakta state government na sana kunungi functioning gi dimakta state ki fund provisions hai lehaninge Kubung Kunauna Chahi Chamaga Yankai Mapung Fabagi
Sesquicentenary Thauram ngasi Kulasida Pangthokre Chandel District Chakpikarong Subdivision gi manung chana leiba Khubung Khunau da Pangthokiba Thauramadu Natkyo eba Jagoi Isai MD Khubung Khunaugi Thauburoi Singda Khudol Tambana ngasigi Thoramadugi Mapung eba Sarukoiki Thoramaduga Mari Lainana Chandel ADC gi Chairman Luko Sai Jauna Phongdokibada Khubung Khunau na Kumja Ilising Machanipanga Humpuga Taretagi Hauduna Kuling Laktuna Chahi Chamaga Yankai Mapung Farakpa Si Yamna Nungaiba Mikupni Mamang the Lairamba Nungaina the Bapumba Tadoktuna Kulasi the Ladiba Mioi Singna Nuksi Chanaba Amadi Nungaiba Mafam Ama Ohen Naba Honasi Haiki Kulasina Apambagi Matung in the Chandel District Autonomous Council na Kulasi the Guest House Ama Atuba Matamda Sanaba Honagani Haina Lukosai Jauna Fondoki Ekoi district si ishol na su blessing pigani develop su masihen na yam fast oina lakani haibasi yam thajai Chandel district council si mixed community oibagi matungin na ekoi member or enable member mayam si community mayam dagi pullaga sarkar semri chatmin nari masi manungda ekoi su peace and harmony kan na maintain towe Especially district council city bias toba supya yade aduga commoner oiba supya yade Chandel district dadi commoner person amana leader loba dadi adum problem thok National Council for Protections of Urdu Language ki makhada lamdamsigi mahiroi singda lemna computer tambinaba haikiba hangkiba computer training center kungamari ningthina chalairamdre hiramsigi matangda Manipur Friendship Organizations MAF RO na yangsiluraba matungda India government na tharakpa senthang damak lauraga mahiroi singbu computer gi mahi tambirambada Computer Center Kungamari asi Tambiramdabada Computer Center Kungamari asi Thingzen Kibani Babuprada Laiba Mafro gi office ta Paumi Singh Unabam da Lopasigi President SM Hashana Computer Center Sing asi Ministry of Human Resource Development gi autonomous body ama oriba National Council Promotion for Urdu Language ki makhada link bani Masgi manung chana Manipur gi oina Computer Center Kungamari link hatkibani Masgi manung da center ahum khakta mahiroi kun phadana chalaidi center marina sing Signboard Kaktamak Tetlaga Lady, Aduga Lemhoriba Center Singna Kadaida Lady Bano Kangdana Sel Lautokuna Lairamle, Haidiba Computer Center Sing Asi Oza Amata Laiti Haidi. Iram Damsigi Angang Sing Sibu, computer training free of course that Tohaningba, the Pasha Sangdana, Tombaya Bagi Kudong Sabdu Mahan Bagidamakta, NGO Sing Matakta, government, Akan Sangbiu, Manipur Friendship Organization, the Gishu, Ministry of SRD, the Amadine Pulda, Submission Toragani, as well as Sing Matakta, Excel Local Pio, Haina, Haidiva, Project Sing Makadagi, Lamdamasigi, Mahirosing da, Kanaba, Mapung Pana, Lahuna Bagidamakta, Niomsana, Pangtu and Biu, and I Pinto Jerry. Malangi mafung kya da pangthok nabugong World Cancer Day Thoram Thobal District Oinasu Thobal Hospital da pangthokre National Program for Prevention and Control of Cancer, Diabetes, CVD and Stroke, NPCDCS ki makhada District Health Mission Society, Thobal amasung NCD Shell Thobal District na punna sinduna World Cancer Day gi thoramadu pangthokibani We Can, I Can, haibatim da pangthokiba thoramadugi manung chana District Hospital Thobal gi NCD Clinic ta nongmagi oina lemna cervical oral cancer laibra haina changyeng su pangthoki loina cancer laina naduna chahi nifu dagi nepu manga hinglaklaba miyoi mari da su achamba khudol pot sing tamduna ikai khumnaba utke Senapati District ki manung chana laiba Faibung Khunau Kauba Senapati dagi kilometer Yangkhairom changlaga chingi manung hanjina laiba khun asigi miyamna matau karamna mafam aduda khundaduna laibage haibagi matangda Impact News ki reporter Lalpal Wahengbam amadi camera person ahantem yaifabadagi pautam ama Senapati District ki manung chana laiba Faibung Khunau hairiba Jumai village harik su khangnaba pawai frup khaktuna khundaba mafam asi Imphal dagi kilometer sama Yangkhairom chatlaga leiba khun namani hairiba khun asi charakna mishing lising ama chongaram taba khun namani Karong Assembly Constituency ki manung chana leiba khun asi gi maruiba sinfamdi lau singuba amadi okhian na singba loibana maruiba sendanfam lambi ama oiri adubu laibuk thibadi jingi manung hanjina leiba mafam ama oibana government paikhlakpa lau singuba amadi sayen loibaga mari leinaba scheme amata khun asi gi khunja singna phangba ngamdri अखोगी सोर्स इनकम से मेन दा चिनलाउ ताउबा नागादाल सी सिमरा योंबा
ꯑꯗꯨꯗ ꯃꯦꯟꯇꯦꯟ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯁꯤ ꯑꯣꯛꯒꯨꯝꯕ ꯌꯣꯛꯄ ꯌꯦꯟꯒꯨꯝꯕ ꯌꯣꯛꯄ ꯒꯣꯔꯃꯦꯟ ꯁꯥꯏꯠꯇꯁꯨ ꯁ꯭ꯀꯤꯝ ꯑꯗꯨꯒꯨꯝꯕ ꯁ꯭ꯀꯤꯝꯁꯨ ꯐꯪꯗ꯭ꯔꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯌꯨꯝꯅꯥꯛ ꯆꯅꯤ ꯌꯥꯡꯈꯩꯅ ꯄꯨꯟꯅ ꯈꯨꯟꯗꯥꯗꯨꯅ ꯂꯩꯕ ꯈꯨꯟ ꯑꯁꯤꯗ ꯃꯇꯤꯛ ꯆꯥꯕ ꯃꯍꯩ ꯇꯝꯐꯝꯁꯪ ꯑꯃꯠꯇ ꯂꯩꯇꯕꯅ ꯈꯨꯟ ꯑꯁꯤꯒꯤ ꯑꯉꯥꯡꯁꯤꯡꯅ ꯃꯍꯩ ꯇꯝꯕꯗ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯔꯤ ꯈꯨꯟ ꯑꯁꯤꯗ ꯂꯩꯔꯤꯕ ꯌꯨꯖꯕꯤ ꯒꯚꯔꯟꯃꯦꯟꯠ ꯁ꯭ꯀꯨꯜ ꯑꯃꯗꯤ ꯑꯄꯔ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜ ꯑꯁꯤꯁꯨ ꯃꯐꯝ ꯑꯁꯤꯗ ꯄꯣꯁꯇꯤꯡ ꯇꯥꯕ ꯑꯣꯖꯥꯁꯤꯡꯒꯤ ꯃꯍꯨꯠꯇ ꯁꯕꯁꯇꯤꯇ꯭ꯌꯨꯠ ꯇꯤꯆꯔ ꯊꯥꯔꯛꯇꯨꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤ ꯃꯔꯝ ꯑꯗꯨꯅ ꯑꯍꯦꯟꯕ ꯃꯍꯩ ꯃꯁꯤꯡ ꯇꯝꯅꯕꯒꯤꯗꯃꯛ ꯃꯍꯩꯔꯣꯏꯁꯤꯡꯅ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛ ꯅꯠꯇ꯭ꯔꯒ ꯏꯝꯐꯥꯜ ꯇꯝꯅ ꯆꯠꯅꯔꯤ ꯈꯨꯟꯁꯤꯗ ꯃꯤ ꯃꯌꯥꯝꯁꯤꯅ ꯁꯤ ꯃꯈꯥꯔꯣꯝ ꯃꯤꯁꯤꯅ UJB ꯁ꯭ꯀꯨꯜꯗꯨꯗ ꯆꯠꯂꯦ ꯑꯉꯥꯡ ꯑꯄꯤꯛꯄ ꯃꯈꯣꯏꯁꯤ ꯑꯄꯔ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜꯗ ꯀꯥꯏ ꯁ꯭ꯇꯥꯐꯁꯤ UJB ꯑꯗꯨꯗ ꯇꯔꯨꯛ ꯂꯩ ꯃꯊꯛ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜꯗꯗꯤ ꯑꯃꯈꯛꯇ ꯂꯩ ꯒꯚꯔꯟꯃꯦꯟꯠꯀꯤ ꯊꯕꯛ ꯇꯧꯕ ꯃꯤꯑꯣꯏ ꯃꯁꯤꯡ ꯀꯨꯟꯊ꯭ꯔꯥ ꯐꯥꯅ ꯂꯩꯇ꯭ꯔꯤꯕ ꯈꯨꯟ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯊꯤꯔꯤꯕꯗꯤ ꯈꯨꯟ ꯑꯁꯤꯗ ꯍꯦꯜꯊ ꯁꯦꯟꯇꯔ ꯑꯃ ꯐꯥꯎꯕ ꯂꯩꯇꯕ ꯑꯁꯤꯅꯤ ꯈꯨꯟꯖꯥꯁꯤꯡꯅ ꯅꯥꯔꯛ ꯌꯦꯛꯂꯛꯄ ꯃꯇꯝꯗ ꯃꯅꯥꯛ ꯅꯛꯄꯗ ꯍꯦꯜꯊ ꯁꯦꯟꯇꯔ ꯑꯃ ꯐꯥꯎꯕ ꯂꯩꯇꯕꯅ ꯁꯦꯅꯥꯄꯇꯤ ꯅꯠꯇ꯭ꯔꯒ ꯏꯝꯐꯥꯜ ꯇꯝꯅ ꯂꯥꯌꯦꯡꯕ ꯆꯠꯅꯔꯤ ꯈꯨꯟ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯅꯅ ꯂꯩꯕ ꯍꯦꯜꯊ ꯁꯦꯟꯇꯔ ꯍꯥꯏꯕꯕు ꯈꯨꯟ ꯑꯁꯤꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 5-6 ꯂꯣꯝ ꯆꯠꯂꯒ ꯂꯩꯕ ꯐꯥꯏꯕꯨꯡ ꯈꯨꯂꯦꯟꯒꯤ ꯄ꯭ꯔꯥꯏꯃꯥꯔꯤ ꯍꯦꯜꯊ ꯁꯦꯟꯇꯔ ꯑꯁꯤꯅꯤ ꯍꯥꯏꯔꯤꯕ ꯄ꯭ꯔꯥꯏꯃꯥꯔꯤ ꯍꯦꯜꯊ ꯁꯦꯟꯇꯔ ꯑꯁꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯄꯣꯁꯇꯤꯡ ꯇꯥꯕ ꯗꯣꯛꯇꯔ ꯑꯃꯗꯤ ꯅꯔꯁꯁꯤꯡ ꯅꯤꯡꯊꯤꯅ ꯂꯩꯇꯕꯅ ꯈꯨꯟꯖꯥꯁꯤꯡꯗ ꯍꯦꯟꯅ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯍꯦꯜꯊ ꯁꯦꯟꯇꯔ ꯂꯩꯇꯦ ꯈꯨꯟꯁꯤꯗ ꯈꯨꯂꯦꯟꯗꯨꯗ ꯂꯩ ꯑꯗꯨꯕꯨ ꯗꯣꯛꯇꯔꯒꯨꯝꯕ ꯅꯔꯁꯤꯡꯒꯨꯝꯕ ꯃꯈꯣꯏ ꯑꯁꯤ ꯁ꯭ꯇꯦꯁꯟ ꯇꯧꯗꯦ ꯐꯥꯏꯕꯨꯡ ꯈꯨꯂꯦꯟꯗꯨꯗ ꯑꯗꯨꯝ ꯃꯈꯣꯏ ꯁꯦꯅꯥꯄꯇꯤꯗ ꯂꯩ ꯃꯔꯛ ꯃꯔꯛꯇ ꯑꯩꯈꯣꯏꯅ ꯑꯅꯥ ꯑꯌꯦꯛ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯗꯣꯛꯇꯔ ꯂꯥꯛꯄꯤꯌꯨ ꯀꯧꯕ ꯃꯇꯝꯗꯨꯗ ꯈꯛꯇ ꯂꯥꯛꯏ ꯅꯠꯇ꯭ꯔꯗꯤ ꯃꯈꯣꯏ ꯑꯁꯤ ꯄ꯭ꯔꯥꯏꯃꯥꯔꯤ ꯍꯦꯜꯊ ꯁꯦꯟꯇꯔꯗꯨꯗ ꯄꯣꯁꯇꯤꯡ ꯇꯥꯔꯁꯨ ꯃꯈꯣꯏ ꯄꯣꯁꯇꯤꯡꯗꯨꯗ ꯂꯥꯛꯇꯦꯕ ꯂꯧꯎ ꯁꯤꯡꯎ ꯇꯧꯕꯅ ꯃꯔꯨꯑꯣꯏꯕ ꯁꯤꯟꯐꯝ ꯑꯃ ꯑꯣꯏꯔꯤꯕ ꯈꯨꯟ ꯑꯁꯤꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕ ꯑꯁꯤ ꯏꯁꯤꯡ ꯐꯪꯗꯕꯒꯤ ꯑꯋꯥꯕ ꯑꯁꯤꯅꯤ ꯉꯁꯤ ꯐꯥꯎꯕꯗ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯦꯟꯄꯝ ꯑꯅꯤꯈꯛ ꯄꯤꯔꯛꯈꯤꯕ ꯑꯗꯨ ꯅꯠꯇꯅ ꯃꯈꯥ ꯇꯥꯕ ꯊꯧꯁꯤꯜ ꯑꯃꯠꯇ ꯄꯥꯏꯈꯠꯂꯛꯄꯒꯤ ꯃꯃꯤ ꯇꯥꯗ꯭ꯔꯤ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯛꯂꯕ ꯍꯦꯟꯄꯝ ꯑꯅꯤ ꯑꯗꯨꯁꯨ ꯑꯃꯗꯤ ꯁꯤꯖꯤꯟꯅꯕ ꯌꯥꯈꯤꯗꯕꯗꯒꯤ ꯈꯨꯟ ꯑꯁꯤꯒꯤ ꯃꯌꯥꯏ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯕ ꯍꯦꯟꯄꯝ ꯑꯃꯅ ꯈꯨꯟ ꯄꯨꯝꯕꯒꯤ ꯊꯛꯅ ꯆꯥꯅꯕ ꯑꯃꯗꯤ ꯐꯤꯖꯨ ꯐꯤꯖꯥꯝ ꯇꯧꯕꯗ ꯁꯤꯖꯤꯟꯅꯔꯤ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯑꯋꯥꯕꯁꯤ ꯏꯁꯤꯡꯅꯤ ꯍꯦꯟꯄꯝ ꯑꯅꯤ ꯑꯍꯨꯝ ꯂꯩ ꯑꯗꯨꯕꯨ ꯑꯅꯤꯗꯤ ꯌꯥꯗ꯭ꯔꯦ ꯑꯃ ꯑꯗꯨꯝ ꯁꯤꯖꯤꯟꯅꯩ ꯃꯔꯛꯇꯨꯗ ꯑꯩꯈꯣꯏ ꯏꯁꯤꯡ ꯄꯨꯅꯤꯡꯉꯥꯏ ꯑꯅꯤ ꯑꯍꯨꯝꯗꯤ ꯂꯩ ꯑꯗꯨꯕꯨ ꯃꯤꯁꯤꯅ ꯆꯥꯎꯈꯠꯈ꯭ꯔꯕꯅꯤꯅ ꯃꯤ ꯌꯥꯝꯈ꯭ꯔꯕꯅꯤꯅ ꯀꯣꯟꯅꯗ꯭ꯔꯦ ꯍꯦꯟꯄꯝꯗꯤ ꯔꯤꯄꯦꯌꯔꯤꯡ ꯇꯧꯔꯒ ꯑꯗꯨꯝ ꯌꯥꯔꯒ ꯂꯩ ꯈꯨꯟ ꯑꯁꯤꯒꯤ ꯂꯝꯕꯤ ꯊꯣꯡꯒꯤ ꯐꯤꯕꯝꯁꯨ ꯁꯥꯊꯤꯅ ꯐꯠꯇꯕꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯔꯤ ꯃꯔꯨꯑꯣꯏꯅ ꯅꯣꯡꯖꯨ ꯄꯟꯊꯥꯒꯤ ꯃꯇꯝꯗ ꯂꯝꯕꯤ ꯂꯩꯈꯣꯝ ꯊꯣꯛꯄ ꯑꯃꯗꯤ ꯂꯩꯕꯥꯛ ꯅꯥꯟꯊꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯖꯒꯥ ꯃꯔꯤ ꯄꯥꯟꯕ ꯒꯥꯔꯤ ꯅꯠꯇ꯭ꯔꯒꯗꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯈꯝ ꯊꯦꯡꯅ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯅꯣꯡ ꯆꯨꯕ ꯃꯇꯝꯗꯨꯗ ꯔꯦꯅꯤꯡ ꯁꯤꯖꯟꯗꯨꯗ ꯒꯥꯔꯤꯁꯤ 4-wheelꯒꯤ ꯒꯥꯔꯤ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏꯁꯤ ꯆꯠꯄ ꯉꯝꯗꯕ ꯂꯩꯈꯣꯝ ꯊꯣꯛꯄꯒꯤ ꯁ꯭ꯂꯥꯏꯗ ꯇꯥꯕꯒꯤ ꯌꯥꯝ ꯋꯥꯏ ꯆꯨꯃꯥꯏ ꯚꯤꯂꯦꯖ ꯅꯠꯇ꯭ꯔꯒ ꯐꯥꯏꯕꯝ ꯈꯨꯅꯧ ꯍꯥꯏꯔꯤꯕ ꯈꯨꯟ ꯑꯁꯤꯗ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯠꯌꯦꯡ ꯆꯪꯕꯒꯤ ꯃꯃꯤ ꯑꯃꯠꯇ ꯇꯥꯔꯝꯗ꯭ꯔꯦ ꯍꯦꯜꯊ ꯁꯦꯛꯇꯔ ꯑꯦꯖꯨꯀꯦꯁꯟ ꯁꯦꯛꯇꯔ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯗꯤꯕꯦꯂꯞꯃꯦꯟ ꯋꯥꯔꯛꯁꯤꯡꯗ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯟ ꯑꯁꯤꯗ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯠꯌꯦꯡ ꯆꯪꯕꯒꯤ ꯃꯃꯤ ꯑꯃꯠꯇ ꯇꯥꯔꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯅꯧꯕ ꯂꯩꯉꯥꯛ BJP ꯂꯩꯉꯥꯛ ꯂꯥꯛꯄꯁꯤꯗ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤ ꯄꯥꯏꯈꯠꯂꯛꯀꯗꯒꯦ ꯍꯥꯏꯕꯗꯨꯅ ꯈꯨꯟꯖꯥꯁꯤꯡꯒꯤ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯤ ꯒꯣꯔꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯟꯖꯥꯁꯤꯡꯒꯤꯗꯃꯛꯇ ꯀꯔꯤ ꯄꯥꯏꯈꯠꯂꯛꯀꯗꯒꯦ ꯍꯥꯏꯕꯗꯨ ꯉꯥꯏꯃꯤꯟꯅꯕ ꯇꯥꯔꯤ ꯄꯥꯎꯗꯝꯖꯔꯤꯕ ꯀꯦꯃꯦꯔꯥꯃꯦꯟ ꯌꯥꯏꯐꯕꯒ ꯂꯣꯏꯅꯅ ꯂꯥꯜꯄꯥꯜ ꯋꯥꯍꯦꯡꯕꯝ ꯆꯨꯃꯥꯏ ꯚꯤꯂꯦꯖ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯕ꯭ꯔꯦꯛ ꯑꯃ ꯂꯧꯖꯒꯦ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯄꯣꯂꯨꯁꯟ ꯂꯩꯍꯟꯗꯅꯕꯒꯤ ꯄꯥꯎꯖꯦꯜ ꯄꯤꯗꯨꯅ ꯗꯦꯜꯂꯤꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 2,900 ꯔꯣꯝ ꯁꯥꯏꯀꯜ ꯊꯧꯗꯨꯅ ꯂꯥꯛꯈꯤꯕ ꯐꯤꯂꯝ ꯔꯣꯍꯟꯅ ꯏꯝꯐꯥꯜꯗ ꯌꯧꯔꯛꯄꯗ ꯃꯤꯌꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯄ ꯄꯥꯎ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯃꯥꯂꯦꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯥꯎꯁꯤꯡ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯏꯝꯄꯦꯛ ꯅ꯭ꯌꯨꯁ ꯃꯤꯠꯌꯦꯡ ꯇꯥꯗꯨꯅ ꯂꯩꯕꯤꯌꯨ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯃꯌꯥꯝꯕꯨ ꯑꯃꯨꯛ ꯍꯟꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯗꯦꯜꯂꯤꯗꯒꯤ ꯄꯣꯂꯨꯁꯟ ꯂꯩꯇꯕ ꯏꯟꯗꯤꯌꯥ ꯑꯃ ꯑꯣꯏꯍꯟꯅꯕ ꯃꯤꯌꯥꯝꯗ ꯄꯥꯎꯖꯦꯜ ꯄꯤꯗꯨꯅ ꯁꯥꯏꯀꯜ ꯊꯧꯔꯒ ꯂꯥꯛꯈꯤꯕ ꯐꯤꯂꯝ ꯔꯣꯍꯟ ꯉꯔꯥꯡ ꯏꯝꯐꯥꯜꯗ ꯌꯧꯔꯛꯈ꯭ꯔꯦ ꯄꯣꯂꯨꯁꯟ ꯐ꯭ꯔꯤ ꯏꯟꯗꯤꯌꯥ ꯑ ꯖꯔꯅꯤ ꯇꯦꯀꯟ ꯋꯤꯠ ꯑꯦꯛꯁꯇ꯭ꯔꯥ ꯃꯥꯏꯜ ꯍꯥꯏꯕ ꯊꯤꯝꯗ ꯔꯣꯍꯟꯅ ꯍꯧꯈꯤꯕ ꯖꯅꯋꯥꯔꯤ 9ꯗꯒꯤ ꯅ꯭ꯌꯨ ꯗꯦꯜꯂꯤꯒꯤ ꯏꯟꯗꯤꯌꯥ ꯒꯦꯠꯇꯒꯤ ꯈꯣꯡꯆꯠ ꯑꯁꯤ ꯍꯧꯔꯛꯈꯤꯕꯅꯤ ꯃꯍꯥꯛꯅ ꯀꯤꯂꯣꯃꯤꯇꯔ 2,900 ꯔꯣꯝ ꯁꯥꯏꯀꯜ ꯊꯧꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯈꯣꯡꯆꯠ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯔꯣꯍꯟꯅ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯇ ꯐꯣꯡꯗꯣꯔꯛꯄꯗ ꯈꯣꯡꯆꯠ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯦꯜ ꯊꯨꯝ ꯋꯥꯠꯄꯗ ꯅꯠꯇꯅ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯈꯤ ꯄꯟꯕ ꯌꯥꯕꯗꯤ ꯔꯣꯍꯟ ꯉꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯁꯥꯏꯀꯜ ꯊꯧꯕꯒꯤ ꯍꯩꯅꯕꯤ ꯂꯩꯔꯛꯄ ꯃꯤꯑꯣꯏꯅꯤ ꯃꯍꯥꯛꯅ ꯄꯣꯂꯨꯁꯟ ꯂꯩꯇꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯍꯟꯅꯕ ꯑꯃꯗꯤ ꯍꯛꯆꯥꯡ ꯐꯅ ꯂꯩꯅꯕꯒꯤꯗꯃꯛ ꯁꯥꯏꯀꯜ ꯊꯧꯕꯒꯤ ꯍꯦꯕꯤꯠ ꯂꯩꯅꯕ ꯅꯍꯥꯁꯤꯡꯗ ꯑꯥꯄꯤꯜ ꯇꯧꯔꯛꯂꯤ
aina state mayam je loi power kan da lak ma tam da sungang kang na da mi mayam amna ai gi nakan da thaujila kana gari thaujila kan da nang toi do yam phei ngarang ai nang na tori ba course khoi pau to loi uzare aduna nang masak khang bai khoi song wari sanan da changjarak pane na ha ga selfie ko ma loba autograph loba dai even contact number loba adu mayam toy aduna adum media gi fachana coverage mayam lei gi bai tare som delhi aina lanjarak pa state mayam je da ai gi knowledge ki wang ma da moi media coverage panam lei birame even newspaper dai yam excited na surprise on newspaper da u basiawe ai photo ga admain to experience mayam duna dum nungai experience ama oire Nakalam Rom the All Manipur Student Union MSU headquarters ta Rohan bu taram okre okpagi thoram adu DM College campus ta leiba MSU gi office ta pangthokibani Philem Rohan ngasi thobal da chatlaba matung mahaki pokna phamlamdam oiriba moirang da hayeng khongchada si loishin gani Philem Rohan Singh bu Millennium Institute of Sciences ki management su taram okre kwa kathel mayai koi bi da leiba Millennium Institute of Sciences ta pangthokiba achamba thoram amada Philem Rohan Singh gi singthani ngai oiraba achievement asida apen ba fongdoktuna institute asigi maikai digi cyclist asida lupa lishing kun gi check khusinaki Millennium Institute of Sciences ki management na mahaki hona jaba asida apen ba fongdoktuna taram okpiba amadi mahaki wakholon bu sagot pibada apen ba fongdoki Chahi 70, 80, Sarugi problem la they decided to hold on more the adu missing that of the challenge. Jam kan ba ngane. Aduna aina haije yo wa tinja amam ba mi na haije ba ngam da mi da ai hai ya ai anu ba chahi 80, 90 su the saga tho hai da ni ai na local initiative se ai para na mai ke ko ko adu whereas aina local initiative se maru ina students se adegi naha sing cycle thoba mamba sing da cycle culture se ya gai develop or see have a main message ne ba ina creating is Kura Assembly constituency ke MLA Laishang Them Susindro na mahaki yumthang na badal leiba yumda nongmai kapi haina maral siraduna ngasi Maira Paibi Mothers Association of Kurai Sarjor Laikai na wakat mifam chatakre Kurai Sarjor Laikai gi Teragont Club ta chatakiba wakat mifam aduda MLA Susindro na mahaka yumthang na leiba Laishram Biswajit ki yumda nongmai kapi haiba maral da wakat mifam adu chatakibane Laurembam Santibala General Secretary MP MA na fongdorpada gi matung ina Bishojit ki mayum sagalakpada MLA gi yumda habliba AC na apanba oire lauthoknaba hairubani Susindro gi apokpina nasana lauthok chau hairakpadagi matung ina lauthokibani adubu nungthilda Susindro laktuna Bishojit ki sumangda blank fire tawramduna ki hallamkhibani hairi amuhana thoan ningdana thoga pidana basu akoi lai kuram jage thoan dana basu honaji miyam punama akoi se nungsinana hingmina ba pami akoi da politics adu ada changde akoi di Maira Paibi isam chambani aduga tawbaju akoi di kurai kendra jida lairabani na kurai kendra gi luching ba akoi miyam na kahli base maje akoi miyam gi luching na bani akoi gi leader oibina bani aduga adumaina karigumba thawdo ma thokpa matamda mafam amda thawdo am thokpa matamda mana mangonda akoi wakat kadabani natra adu hojikti akoi gi wakat pham leitre Nakalamromda MLA Susindro gi mathakta sirakliba maral adubu yaningdaba fongdokladuna ngasi Development Committee Kurai Sarjor Laikai na protest tawkre wakat mifam adu MLA Susindro gi thongalda chathaki MLA Susindro gi PAS Somendro na fongdorakpada Bishwajit na sirakliba maral adu yumpham yaugdaba aranba MLA bu mingchathi naba honabani loinana Bishwajit Assembly loinana Bishwajit bu AC Huran bagi maralda Porompat Police na fare hairi Paumi Singh na hangba wahangi paukhum oina mahak na hai nongmai kapi haina sirakliba marala sigi matamda MLA masamok mayumda leite huran bagi damak Bishorjit IPC gi matung ina charge tawragani hairi ini si huran laga mang tahan gi bagi ningai changdana bakhradi yumbu ga leiki adu natana thoidokpa nongmai utana kotana kihan khangan bagi thoidom ta thokhiba leite aduga
ꯑꯩꯈꯣꯏꯒꯤ ꯑꯦꯁꯤ ꯃꯥꯡꯉꯤꯕ ꯑꯁꯤꯒꯤ ꯃꯔꯤ ꯂꯩꯅꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯍꯥꯏꯔꯤꯕ ꯑꯦꯁꯤ ꯍꯨꯔꯥꯜꯂꯤꯕ ꯃꯤ ꯂꯥꯏꯁ꯭ꯔꯝ ꯕꯤꯁ꯭ꯋꯖꯤꯠ ꯑꯁꯤ ꯐꯥꯕꯤꯌꯨ ꯑꯃꯗꯤ ꯃꯇꯤꯛ ꯆꯥꯕ ꯗꯟꯗꯤ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯈꯤꯕ ꯂꯩꯔꯦ Edit College Kayagi governing body Sambada Chayatnaba Kaya Lairi Haina Kanglaipak Student Association KSA ge Chairwoman Hairi Hausi Edit College Kaya Manipur Education Court 1982 Chatnari Bra Haiba Si Achawa Wahangam Oiri Edit College Sing Asi Kanjanaba Government na Loksin Bana Khwaidagi Achumba Khongthang Oigani Hairi Amromda Thambalmari College ke Principal Lobigi Matangda Thokliba Wathok Asida Political Goiba Khud Changdanaba case in appeal Torkli The Catholic Educational Society gi mathakta lo na thingkraba Kanglaipak Communist Party Military Council Progressive na akanba wafam thamkiba du tungda oirakadaba ashanba mityeng amadi khunai asigi damak khallaga thamkibani lub asina sale demand amadi sendon gi damak angang lalona ba admission quota pigadabani haibagi natti hairi Lub asigi khongthang asina Education Minister na media gi thongda Catholic Educational Society gi mathakta thamliba athingba asibu handokpi naba appeal tawrakhibabu lub asina taramna woi adubu luk ki apamba wakhalon adubu su henna mamuttana khangbiduna appeal tawraklamlaba targadi henna khunai asigi yaifaba oigadabani hairi Education Minister ki wafam da lukna thamliba wafam school sing the security pigani haina phongdokkiba adu tabada nokningba fawi hairi madugi mahutta senja thumja laitaba amadi lairaba mipal tangliba khunai asigi angang kaya gi mahiloisang oiriba khungangi government school sing da henna mityeng changduna afaba mahiloisang oinabagi damak security piduna khunai asibu kankhatsi mission school da seranaba thawongda security pisinduna lupka makhata na muknanaba amati lup na makhal makha kaya gi landa chathar laktuna lanjaw thoknaba sin baga pankhak oigani hairi athingba thamliba asigi maram sing amadi chatna pathap sing Catholic Educational Society ga mapung fana wakhal taminaraklaba matamda leibak miyam khangna laukthok halakani hairi However, January Kungataruk amasung Kungateret ki lonaba ahingda Thawbalda leiba Ruja Academy ki boarding da leiba mahiroi tragahomdoi Tanthoklubugi Thawdok adugi matangda aina thingkraba lalholo KCPMC Progressive na school asida thamlakpa athingba adu komthokpiu haini school asigi mahiroi sing na school mamangda human chain semduna protest tawkre ngasigi protest aduda saruk yakiba mahiroi amana phongdorakpagi matung ina CBSE gi makhada leiriba school asigi mahiroi singi chahi gi exam maya da sigumba chayet nabasina mahiroi sing da chaun akaiba pire maramaduna mari leinaba singna mahiroi sing asigi yenglaga athingba asi komthokpina ba appeal tarokli amaromda school asigi teaching staff amadi guardian singi maikai dagi su school asigi mahiroi singi yengbiraga athingba si komthokpina ba appeal tarokli Universal Friendship Organization UFO gi South Headquarter number 7 ngasi Wangu da sangakre Wangu Khagemba Pali da pangthokiba thawramaduda saruk yakiba UFO gi General Secretary L Moriba Maitaina lamdam asigi ipaipu singna chatnaramba chatna kanglon fize chakcha madi thaksi khasi gi niti niyom sing asi nomonomogi mami samlakli ipaipu sing asina thambiramba fazaraba sakta masibu ngasigi naharol sing asina mamuttana khangdaba amadi mapalgi chatnabina henna lemna launarakpadagi ngasigi fibam asi lakpani haiki Ipanat ipunat yokatnaba amadi tangdu leitaba Manipur ama oiraknaba gidamak UFO na hanba leitana changsili makhatana su changsinke gani haina mahangna phungki Malem si lal taga iroinaraga horakpa malem ni adu asiguma malem si lal leitaba malem ma seminasi haibagi wakalda amadi akoi mang khraba thaksi khasi koi ethics akoga lenga sasan amadi wain thauda hairiba punamak sing maitai gi mang khraba punamak sing asibu amuk hanjalanba yananabagi damakta asigumba akoina thawrama se pangthoi mafam khudingda akoina akoigi apamba se koi leiriba Manipur gi praja miyamda sigumba thabaga se koi hamu hanna hingan hlansi haiba wakhalonduda akoina thawrama se pangthobone malem Sky Hospital na ihan hanboy na pokpadagi heart defect oiraklabi khwaidagi ahal oirabi patient ama mai pak na layeng kray
Masagi chahi Yankaiga Manga Surabi Ukrul District ki Achung Runthan Hairiba Miyoi asi hek pokpadagi ventricular septal defect VSD haina khangnaba thamoida achoba ahoba ama leirakhi hairi Mahak Sor Honbada Nungairaktabadagi Haukiba January Taragamari Sky Hospital da Pukalakibani Achung Runthan Hospital asida mai partner lying laba matung mayum dahan kray Guwahati University da pangthokiba Kuntrago Humdoirak Suba is Zone Inter University Youth Festival 2017-18 da Sarukyaruba Amadi Medal Laurakraba Manipur University ki cultural team ngasi MU ki Vice Chancellor na taram okre Tongan ba University taraga tarukna Sarukyaduna pangthokiba Inter University Youth Festival aduda MU na dance event champion cultural procession amadi fine arts da anisuba aduga overall oina ahum suba tarakibani MU ki courtroom da pangthokiba reception ceremony aduga mari leinana Vice Chancellor Professor Adi Prashad Pandey na Fungdokibada University sigi mahiroi singna atopa state da chatuna Inter University Youth Festival da medal kaya lorokpa ngambada thagatpa Fungdoki loinana mahiroi singna mahi tambada khudong chadaba amata lehendanaba matam chupada University gi maikai dagi sem saduna lei haina Fungdoki Aisu Makhoi Gumna English ani Targanipan Haina Mingtonba Sovereigner ama ngasi Manipur Pollution Control Board amadi Khadi and Village Industries Board ki Chairman Laishram Radhakishorna Fongre Sovereigner Fongbagi Thorom adu Saksam Manipur Prant na Sinduna Imphal ki Nupilal Complex ta pangthokibani status ki oiriba pollution ki akupa report amasu Manipur laingakna fonglaba yana lei hairi haina thorom adu da Laishram Radhakishorna haiki Hojik ngasinongmagi sanabagi pau. Youngster Nagamapalam di Cyclone Tamiban Anina Ahanba Haibok T20 cricket tournament ki final da lamba tongnargani. Manipur Cricket Association ki meeting Makada Langtawal Sporting Club na Sinduna ngasi Langtawal Public Ground da sanakiba tournament asigi ani shuba semi-final da tos ngangkiba Cyclone Tamibana match asigi apib over kunda batting hana sanakiba da innings asida wicket mapan turuga run marfutaraga mapan lobangangki innings asida nursing na run kunga mapan lobangangki match asigi ani shuba batting sanakiba Traw Cockatiel na match asigi apib over kun yogadaba ball ama watlingai da wicket tara makturuga supnagi run marfuga nipan khak logduna match asi run tara da maiti vanangki lakliba tarik tara da chatharakliba cricket tournament isge final sanargani Protected area permit by the Haidun Afghanistan gi masak naiba football sanaroi ama ngasi Imphal International Airport detain tawduna thangpre Hauzik Chathariba Hero I-League ki match ama oina lakliba February mapanda Neroka FC ga sanagadaba Aizol FC ki team ki defender oireba Afghanistan ki sanaroi Saighani Mashiana ngasi nungthel mahaki team gi Sanaroi Singh amadi official single loinan Imphal International Airport ta thungki adubu hek yorokpaga protected area permit natraga restricted area permit pai de haibigi wahogda mahakpu mari leinaba authority na detain tawduna thamki Impact News na Imphal International Airport ki fangba thazaba yaba paugi likhunabagi matung ina Afghanistan gi Sanaroi Saighani Mashihabu detain tawduna thamlaba tungda manaknapa police station da sinaki hairi loinana mahak hayeng ayuk Imphal dagi
halhan kragani haina pausina makhatari panba yabadi Ministry of Home Affairs ki matung in a protected area permit system gi makhada Afghanistan, China amadi Pakistan dagi lakpa citizens singna awang nong poklamdam gi state sing gi manungda Manipur yauna Nagaland tamani Mizoram da changba tarbadi Ministry of Home Affairs dagi mangzongna na ayaba logadabani haiba wafam laidibani. Another players from another countries, China or Afghanistan, cannot come here to Manipur and play. In my opinion, the clubs of Manipur cannot participate in a league, because the clubs cannot think, okay, I don't sign this Afghanistan player because we will have problems in Manipur when we will play there. So about 10 days ago, this player, the same player, Masi, the central back, represented all India in the Champions League in Iran. Even the Manipur state. So I don't understand. I understand the Manipur rules. We are not a tourist. We represent another state. We come here to play with another state club. So in my opinion, it's official visit. It's official staff, not a tourist staff. Talaga suba Manipur Veteran Cricket Tournament hayengdagi pangthokpa horagani hairi Manipur Veteran Cricket Association na sinduna Oriental College amadi Model Higher Secondary School gi sanabungda chathagadaba tournament asida team nipan na group ani thokna khaidoktuna league match singda lamba tawnaragani haina tournament asigi convener na thadropa cherol mana khangalakli. Tongan ba Manipur gi team kuntragani thoina sarok yaduna Bishnupur district ki manung chanba Nambol Laitonja Mayai playground da chatharakpa second state level day and night for aside knockout football tournament ngasi loisin kre. The Young Innovator Association TYIA amadi Laitonjam Youth and Students Club ka punna kusamnaduna sinbar tournament adu Nambol subdivision gi SDO CH Bobona loisin ki. Ngasi tournament loisin bagi thauram adu da Surma FC Wangjing amadi FDS Singzamaina final match sanaki bagaloinana Surma FC Wangjing na FDS Singzamai Bupanjan Mari Sino da Maiti Piki. Mari Suba Ima Panthobi Trophy Men's Open 5-a-side football tournament ki quarter final match sing sananaba sem saba loikre. Kongba Youth Organization na sinduna Kongba Nongthongbam Laikai da Labor Club asigi sanabungda pangthokliba tournament asigi ngase ayuk sanakiba ahanba lekta MU Naharup Makhapat amadi CCFC Ketri anina match ki apiba matamda panjel amamam chanaduna match asi draw oiki. Tournament asigi nungtil sanakiba ani shuba lekta PFC Pangongna SSU Sangai Patpu panjel ahum sinoda aduga ahum suba lektana YOVA Khergaon sung SWA Mayang Imphal anina sanakiba match asi panjel amata chanadana draw oiki. Thasigi mapanda sanagadaba ahanba quarter final da UBC Sayang amadi LCH YC Langthabalga ani shuba quarter final dana CCFC Ketri amasung PFC Pangong anina lamba tongnarakani. Ahanba Seg Babu Macha Memorial 7-a-side Men's Open Football Trophy gi ngasi league match manga sanakre. Ngasi Prince Ton International School gi sanabungda sanakeba football tournament asigi ahanba league ta Paint FC Ketri Banguna DILFC Ketri awang lekai bu panjel tara manga da ani shuba liktana KAKSA Kairang awang laikaina Nazari team A Ketri sab laikai bu panjel ahum sinoda aduga ahum suba likta Nazari team B Ketri sab laikaina Javed FC Komidok pu panjel manga sinoda maiti bapiki chathariba tournament asigi mari suba likta CCFC Ketri awang laikaina Ketrigao Part 2 FC bu panjel nipan sinoda maiti bapiki bagaloinana manga suba liktana Kairong FC na FASO Ketri mayai laikai bu panjel tara manga da maiti bapi bangamki Chatharakliba football tournament asida team taraga mari na sarukyari hayeng tournament asigi makha taba league match mari sanarakani. Ngasidagi pangthopa hogani aina tauramba humpuma thoi suba Sarchur Chan Singh KCSI CBE Memorial Football Tournament thasigi taraga truktagi sanaba hauragani hairi thasigi taraga ni thoi gi ayuk pung trama thoi dana mapal kangjai bungda leiba amfa gi office da managers meeting pangthoklagani haina All Manipur Football Association gi General Secretary in charge na thadropa cherola mana khangakli
Lamlai Kendra Village Wise Men's Open 7-a-side football tournament FC Faizol amadi STT Team B sector ani mai pakre. Ngasi da Chalo Youth Union Club na sinduna club asigi sanabungda sanakiba ahanba ligta FC Faizol na OKSU bu panjel ahum sinoda aduga ani shuba ligta na STT Team B sector na NNCKA Nongren bu panjel ani sinoda maitiba piba namki. Chathariba football tournament asida team kun gamari na league match singda akan balamba tangnari hayang makataba league match ani sanaragani. और बदा बुलेटिन से हेडलाइंस अमहना मैम थमसके मणिपुर असेंबली की ngasi chathakhiba mifamna demand for grant manga gi apunba senfam lupa koti chatret marfu la kun manga ga lising hukum doi yetna balaitana pass tawpai M sector polo ground of the air transit camp sing da thokiba bom pokai bagi thodok sing NI da thizil halagani haina Chief Minister Birena House ka phongdokre Chandel district ki Lamkang Khunyai Mayai da lupa koti amaga Makhairongi senfam oigadaba square kilometer ani Makhairongi Chingmai da tharamba popi pambi sing police na pak sanna yanthat kare Matam kuina sembidana fibam sokna lairak iroi semba chingzin thongi phampak tekpadagi iroi semba musung takyal khongban gi khunja singna chatok tasin tawba thingzin kre amasung pollution lehendana bagi paukzel piduna Delhi dagi kilometer lishing ani chanipan rom cycle thauduna lakiba Philem Rohan ngarang Imphal da yorok re miyamna taram na oplay